ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯁꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯍꯥꯎ ꯀꯧꯕꯤ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯩꯁꯥ ꯀꯕꯛ ꯀꯕꯛ ꯐꯥꯔꯛꯂꯕꯗꯨ ꯐꯥꯎꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯑꯃꯠꯇ ꯍꯩꯖꯤꯜꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤ ꯐꯥꯔꯛꯂꯕꯅꯤ ꯁꯥꯗꯅ ꯃꯀꯦ ꯁꯦꯝꯗꯅ ꯅꯨꯄꯥ ꯀꯣꯏꯅꯕꯒꯤ ꯋꯥꯈꯜꯗꯤ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯇꯣꯝꯇ ꯌꯥꯎꯏ ꯍꯥꯏꯗꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯗꯨꯅ ꯃꯌꯨꯝꯗꯗꯤ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯂꯣꯟꯅ ꯃꯇꯥ ꯊꯔꯣ ꯍꯣꯏꯗ ꯆꯠꯂꯒꯅꯤ ꯃꯥꯅ ꯃꯀꯦ ꯁꯦꯝꯂꯤꯕꯗꯣ꯫ ꯅꯣꯡꯃꯁꯨ ꯃꯄꯥꯕꯨꯡꯅ ꯆꯠꯊꯣꯛꯈꯤꯕ ꯉꯥꯏꯔꯒ ꯆꯥꯛꯁꯪꯗ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥ ꯀꯩꯗꯧꯔꯤ ꯑꯃꯨꯛ? ꯑꯩ ꯊꯔꯣ ꯍꯣꯏ ꯐꯥꯎꯗ ꯆꯠꯂꯨꯒꯦ꯫ ꯀꯩꯗꯧꯕꯅꯣ? ꯊꯕꯛ ꯂꯩꯕꯒꯤꯅꯤ, ꯀꯨꯏꯔꯣꯏꯕ꯫ ꯅꯄꯥ ꯂꯩꯇ꯭ꯔꯤꯉꯩꯁꯤ ꯆꯠꯂꯕꯗꯤ ꯍꯟꯖꯤꯜꯂꯛꯄꯅ ꯍꯥꯜꯂꯕꯗꯤ ꯑꯩꯗꯤ ꯈꯪꯗꯦꯀꯣ꯫ ꯀꯨꯏꯔꯣꯏꯕ, ꯄꯥꯕ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯉꯩꯗ ꯐꯠ ꯍꯜꯂꯛꯀꯦꯕ꯫ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯒꯅꯦ ꯍꯦꯟꯅ ꯊꯤꯟꯊꯔꯅꯤ꯫ ꯄꯥꯕ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ, ꯑꯩ ꯆꯠꯂꯦ ꯍꯥꯏꯅ ꯂꯩꯍꯥꯎꯗꯨ ꯃꯃꯥꯅ ꯋꯥ ꯍꯥꯏꯔꯤꯒꯗꯨ ꯑꯃꯗ ꯇꯥꯗ ꯃꯃꯥꯏ ꯐꯠ ꯂꯩꯔꯒ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯤꯖ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯗꯨ ꯃꯆꯥꯅꯨꯄꯤꯅ ꯇꯥꯗꯅ ꯆꯦꯟꯈꯤꯕꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯉꯥꯡꯂꯤ ꯁꯛꯂꯤꯁꯤ ꯑꯃꯠꯇ ꯇꯥꯗ ꯆꯠꯈ꯭ꯔꯦꯅꯦ꯫ ꯍꯣꯔꯦꯟ ꯃꯄꯥꯅ ꯍꯜꯂꯛꯄꯗ ꯍꯪꯅꯒꯅ ꯑꯁꯤꯅꯃꯨꯛꯅꯦ ꯌꯦꯡꯁꯤꯟꯗꯦꯗꯅ ꯆꯩꯗꯧꯔꯤꯕꯅꯦꯕ ꯍꯥꯏꯅ ꯁꯤꯖꯗꯨ ꯃꯥꯅ ꯊꯣꯛꯄ ꯁꯣꯟꯗꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯍꯥꯎꯗꯨ ꯏꯔꯥꯡ ꯏꯄꯨ ꯄꯨꯅ ꯆꯦꯜꯂꯛꯄꯅ ꯍꯦꯛ ꯃꯃꯤꯠ ꯃꯅꯥ ꯑꯣꯜꯍꯧꯗ꯭ꯔꯗꯨꯅ ꯂꯝꯕꯤꯗ ꯆꯦꯜꯂꯛꯄꯗꯨꯗ ꯆꯠꯂꯝꯕ ꯅꯨꯄꯥ ꯑꯃꯗꯤ ꯍꯦꯛ ꯊꯦꯡꯖꯤꯜꯂꯝꯃꯤ꯫ ꯀꯩꯅꯣꯅꯦ? ꯂꯩꯍꯥꯎ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯟ ꯃꯔꯩ ꯍꯥꯏꯐꯦꯠ ꯆꯤꯛꯂꯒ ꯁꯥꯎꯅꯨꯀꯣ, ꯎꯍꯧꯗ ꯇꯧꯕꯅꯤ꯫ ꯃꯥꯟꯖ ꯂꯩꯍꯥꯎꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯏꯪ ꯏꯪ ꯂꯥꯎꯕꯗꯨꯗ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯏꯪ ꯇꯏꯪꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯁꯥꯎꯕ ꯉꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗꯨꯝ ꯇꯧꯗꯨꯅ ꯀꯥꯏꯗꯦꯗ ꯎꯍꯧꯗꯕ ꯑꯣꯏꯔꯗꯤ꯫ ꯏꯕꯨꯡꯅ ꯁꯥꯎꯗꯕꯁꯤꯅ ꯍꯦꯟꯅ ꯏꯀꯥꯏꯔꯦ꯫ ꯀꯔꯤꯒꯤ ꯏꯀꯥꯏꯔꯤꯅꯣ? ꯇꯁꯦꯡꯅ ꯑꯩ ꯀꯩꯁꯨ ꯈꯟꯗꯕꯅꯤ꯫ ꯏꯕꯨꯡꯅ ꯇꯁꯦꯡꯅ ꯈꯟꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯆꯜꯁꯨ ꯀꯩꯅꯣꯝꯇ ꯍꯪꯈꯤꯒꯦ꯫ ꯀꯔꯤ? ꯃꯤꯡꯗꯣ ꯁꯨꯝ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯈꯪꯅꯔꯗꯤ ꯀꯧꯅꯕ ꯌꯥꯏꯗꯅ꯫ ꯌꯥꯏꯌꯦ, ꯑꯩꯒꯤꯕꯨꯗꯤ ꯂꯩꯍꯥꯎ ꯀꯧꯏ꯫ ꯑꯣ, ꯂꯩꯍꯥꯎ ꯍꯥꯏꯕ, ꯑꯩꯒꯤꯅ ꯃꯥꯟꯖ ꯀꯧꯏ꯫ ꯑꯗꯨꯗꯤ ꯏꯕꯨꯡꯉꯩꯁꯨ ꯍꯣꯏ ꯆꯠꯆꯔꯣ꯫ ꯂꯩꯍꯥꯎꯗꯣ ꯋꯥꯗꯤ ꯑꯃꯠꯇ ꯍꯥꯏꯔꯝꯗ ꯍꯥꯏꯐꯦꯠꯇꯃꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯟꯖꯗꯤ ꯂꯩꯍꯥꯎꯕꯨ ꯃꯤꯠꯌꯦꯡ ꯇꯥꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯂꯩꯍꯥꯎ ꯍꯥꯏꯕ ꯁꯛꯀ ꯆꯥꯅꯩ, ꯂꯩꯍꯥꯎꯒꯨꯝꯅ ꯏꯪꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯅ ꯁꯣꯜꯂꯒ ꯃꯥꯁꯨ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯩꯍꯥꯎꯗꯨ ꯏꯀꯥꯏꯃꯟꯗꯨꯅ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯄꯗ ꯊꯔꯣꯍꯣꯏꯒꯤ ꯍꯧꯗꯣꯡ ꯃꯄꯤꯗꯨ ꯅꯦꯠꯀꯦ ꯇꯧꯕꯗ ꯎꯕꯗ ꯊꯔꯣꯅ ꯄꯥꯈꯠꯅ ꯅꯦꯠꯄ ꯇꯥꯔꯤꯅꯤ ꯅꯪꯕꯣ꯫ ꯏꯕꯦꯝꯃ ꯅꯪꯁꯤꯃ ꯅꯃꯤꯠ ꯅꯅꯥꯗꯣ ꯑꯣꯜꯂꯒ ꯅꯣꯡꯃꯇ ꯂꯥꯛꯇꯦ ꯇꯧꯔꯤꯕ꯫ ꯏꯕꯦꯝꯃ ꯑꯩꯅꯦ ꯏꯀꯥꯏꯕꯅ ꯁꯤꯒꯦ ꯇꯧꯋꯦ꯫ ꯑꯗꯨꯅ ꯃꯊꯣꯡ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯀꯔꯤꯃꯨꯛ ꯇꯧꯔꯨꯔꯒꯦ? ꯅꯠꯇꯦ, ꯀꯅꯥꯗꯒ ꯀꯩꯃꯨꯛ ꯇꯧꯔꯒꯦꯕ? ꯄꯥꯕ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯅꯣꯏꯗ ꯆꯦꯜꯂꯛꯄꯗ ꯇꯍꯥ ꯂꯥꯛꯄꯗ ꯅꯨꯄꯥ ꯑꯃꯗ ꯋꯥꯏꯁꯤꯜꯂꯨꯔꯤꯅꯤ ꯏꯕꯦꯝꯃ꯫ ꯅꯪꯁꯤꯗꯤ ꯏꯕꯦꯝꯃ ꯇꯧꯅꯤꯌꯦ ꯅꯃꯥꯏ ꯅꯃꯤꯠꯇꯣ ꯍꯦꯛ ꯊꯛꯑꯗꯅ꯫ ꯑꯩꯅꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯀꯩꯅꯦ ꯍꯥꯏꯅ ꯈꯜꯂꯝꯅꯤ? ꯅꯨꯄꯤꯅꯕꯨ ꯏꯀꯥꯏꯕ ꯂꯥꯏꯃ ꯈꯪꯗꯦ ꯀꯥꯏꯅꯒ ꯈꯜꯂꯝꯃꯅꯤꯕ꯫ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯗ ꯑꯗꯨꯒꯤꯗꯤ꯫ ꯂꯥꯛꯑꯣ, ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯟꯗꯛ ꯑꯅꯧꯕ ꯂꯥꯛꯂꯤꯕ ꯐꯤꯒ ꯀꯦꯟꯅꯕ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝꯁꯦ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ꯫ ꯌꯦꯡꯉ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯄꯥꯝꯕ ꯌꯥꯎꯔꯁꯨ ꯌꯨꯝꯗ ꯄꯨꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯇꯜꯂꯤꯗ ꯌꯦꯡꯗꯧꯕ꯫ ꯑꯗꯨꯒꯤꯗꯤꯅꯦ ꯅꯣꯏ ꯄꯥꯕ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯈꯪꯍꯟꯗꯕꯤ ꯂꯣꯟꯅ ꯈꯖꯤꯛ ꯄꯨꯁꯤꯜꯂꯒ ꯊꯝꯃꯨ ꯀꯩꯗꯧꯒꯦ? ꯍꯣꯏꯁꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ, ꯌꯦꯡꯒꯦ ꯂꯥꯛꯑꯣ꯫ ꯑꯗꯨꯅꯦꯕ, ꯂꯥꯛꯑꯣ ꯍꯥꯏꯅ ꯊꯔꯣꯅ ꯊꯦꯝꯂꯒ ꯃꯥꯒꯤ ꯃꯤꯗꯒꯤ ꯇꯤꯛꯂꯨꯕ ꯑꯀꯦ ꯑꯃꯧ ꯐꯤ ꯅꯨꯡꯅꯆꯤꯡꯕꯗꯨ ꯃꯇꯥꯗꯨꯗꯒꯤ ꯍꯧꯔꯒ ꯌꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯉꯁꯥꯏꯗꯤ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯇꯧꯔꯝꯕ ꯅꯨꯄꯤꯗꯨꯁꯨ ꯑꯀꯦ ꯑꯃꯧ ꯐꯤ ꯐꯖꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯇꯨꯅ ꯀꯩꯅꯣ ꯏꯕꯦꯝꯃ ꯁꯤꯗꯤ? ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ, ꯑꯩꯗꯤ ꯂꯣꯏꯅ ꯄꯥꯝꯃꯦ ꯍꯥꯏꯕ꯫ ꯑꯩꯅ ꯈꯪꯂꯕꯅꯤ ꯂꯣꯏꯅ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ, ꯑꯗꯨꯅꯕꯨ ꯌꯦꯡꯍꯜꯂꯤꯅꯤ꯫ ꯑꯗꯣ ꯂꯣꯏꯅꯃꯨꯛ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯕꯦꯔꯥ ꯀꯥꯅꯤꯀꯣ꯫ ꯃꯤ
mi ataidasu pau loina selurabaneba moi amuk laksiladi soidana mising mikhainai haidana wayamnaniba masinda adumna haizabagi wani loina laukrabadi pharani haina khalibani mamal hengatnaba hainasu sanariba launi adu khangzadaba lehaudi mama mapanaga kethokpagi haunabi makuta seldu watabanina ira hek laithoktuna yari bema nangna ngamdaba khum aine sil hena hapa hairasu hapagi ado midadi amta pithokranu ai loina lauradabani hairisini koidia as nangna haibasida amuksu aise ngamloi haibisu ngamtre ado laupamdagi tusinanaba sel khradi hena hapamo moigi muk nangnaba hoine adugi budi hauke ado mida pibadi yadre ko hoi ado midadi hairunu ko nangoibagi pirabani atai khangnaraklabadi thungni haidana soidana wa oinaniba hoise adugidi aini hena khangi kaidaurage haina matani do ngehak wari watai sarami asung wari sarambadagi lehaudu mapa laklamba tare khanna pakhatna bima aisi baba leichingaida phatchaluraga lake haidana imada hairamlaga lakpani baba soi najila batari aisu hankradi ado pochai mayamsina kamdauba noida matam khra thamo aine patang sana yumda pusinaba tauke ngasi puradi soidana mu mak takpa tare ado mapam sanadi thambiyu ko hoida adugi budi aina khakna thamnida phare adudi aisu satlage ko ai sale haina lehaudu aduma khali sian khirami mataududa matai be matharodu masinda tapna asinu pisinaba mamai si thakibasina adubu mamai khra thaksarasu selok thokpadi mangonda hek manungai ataidadi hekta adu tauka ada tauka haina ngangna mada yari sia kongol kap adubu mangondadi khra haisilaga ado hene lathokpa yab asidani aina atai gamda khangde mangondadi napsinab honarise haina tharodu mana matadudagi sel lokthokpu nungaibdugi khallaga makhutta pariba seldu yenglaga pena noksarami adumna numinini humni hokra matung manjadu nungti numit khudingi lehauga thengnakiba mafamduda lehauga amuktang unaradi haina lakpa leplamde adubu laibak thiba haigadra kari mama mapana mapal thokpa yade haina kupsen senaduna leibuna mapal ipal thoktabada thengnabudi ngamlamde matauna nungtigi kanasu unadana adumak hanba mataududa matau kondumna noknaboi kaiboi isai oina unani khanna lakpani unada hanba taredo laklami haina tambiyu mataroina khoina taning karaidagi mataroi dudu khanglabadi ngaidrasu pau senkhiba yaramni is aini sumne isai saksabagi wani kai mataroi haibu mina trasu hauriba uwa store yai kai adu oradi hauriba upal wapal takoina leihau magi mafamda aina mabu unaba lai haina amuktadi tambi hari itaw nangsidi tasengna leihau haidugi wakhalda ngaure ko kaidoragem ibu nangsidi ba nang tasengna ngaure ko leihau haibra karino adugi wakhalda ngaure haisi nate aina phagi oina haibu asibu aseng boina thajadana masida upal wapal daga wakatni bo pakte ko pakta bamta khangte aigi wadi magi makada aigi awaba ipause asita tambi badudi aina husi khalise tamni ba uwa hauri basinadi marol thoklabani na yam tamni ba thokera thoira makhoi di khangnabi mo ngmada tamjani kaino makhoi ge tamni tam yar ngasigi di khara ngai radi yar hayemuk lase ngasigi di hankrasi haina mataw adubu namdana themlaga mayumda pukhirami ngasaidagi makoi anina sanaribu waridu tharona haiphet taraduna marum amada laisilaga mayek singna tari boirami makoi hek sakhibaga urum amadagi thoklaklaga ngihak wakhal tawna hausiki nupani tuna hainaribado ita lai hauso tan oiramdo matkreda ai ita da tamluda bayadi haina hathu matagi mayum tamna sensa tawduna laklaga sumangda lepnaga kantakna ho leihau nangbu kaida leige tharona kaubudu taraduna leihausu magi kadagi khonjal kantakna ho ai kada leie kada sango matana sangla o haibudu tabada masu prap matagi ka tamna sangkirami leihausu masatu ihei hainingdana phamungda subhiptuna leiramani mada ubada ngakpoi kariboi masadu ikhen khengatna tharo kai leirage ibema isya nangonda yam ngakpa paw ma tambi ge haina lai kai pawno sida phamu lausi
ꯑꯗꯨꯒ ꯀꯩꯅꯣ ꯇꯥꯃꯣꯕ? ꯑꯇꯩ ꯅꯠꯇꯦꯗ, ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯃꯆꯥꯗ ꯊꯣꯛꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯅꯨꯄꯥ ꯑꯅꯤꯈꯛꯅ ꯅꯪꯒꯤ ꯃꯤꯡ ꯄꯜꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ. ꯑꯗꯨꯕꯨ ꯇꯥꯕꯗ ꯑꯩꯅ ꯃꯔꯨꯝ ꯑꯃꯗ ꯊꯩꯖꯤꯜꯂꯒ ꯇꯥꯕ. ꯑꯗ ꯀꯩ ꯍꯥꯏꯅꯩ ꯈꯪꯕ꯭ꯔꯥ? ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯀꯩ ꯍꯥꯏꯅꯩꯅꯣꯕ? ꯅꯠꯇꯦ, ꯑꯩꯒꯤ ꯃꯔꯝꯗꯒ ꯐꯠꯇꯅ ꯍꯥꯏꯅꯩꯔꯕ? ꯅꯠꯇꯦꯕ, ꯅꯪꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯁꯥ ꯅꯇꯣꯝꯇ ꯄꯪꯄꯥꯗ ꯄꯥꯈꯠꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯅꯔꯤꯅꯣꯕ? ꯃꯁꯤꯗꯤꯕ ꯃꯥꯏ ꯉꯥꯏꯉꯝꯗꯕꯤꯁꯦ ꯍꯦꯛꯇ ꯇꯧꯏ. ꯑꯇꯩ ꯅꯠꯇꯦꯗ, ꯅꯪꯕꯨ ꯃꯨꯟꯅ ꯈꯪꯕ ꯑꯃꯗꯤ ꯌꯥꯎꯕ ꯃꯥꯜꯂꯤ. ꯑꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯗꯤ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ. ꯕꯦꯝꯃ, ꯅꯪꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯄꯥꯗꯣ ꯉꯥꯎꯆꯠꯅꯔꯕꯗꯨꯝ ꯃꯥꯜꯂꯤ. ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯣ ꯑꯣ, ꯅꯍꯥꯟ ꯅꯣꯡꯃ ꯑꯩꯅ ꯊꯦꯡꯖꯤꯜꯂꯨꯕ ꯅꯨꯄꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯅꯤ. ꯃꯥꯗꯤ ꯀꯃꯥꯏꯅ ꯅꯪꯒꯤ ꯅꯃꯤꯡ ꯈꯪꯈ꯭ꯔꯤꯕ? ꯃꯥꯅ ꯍꯪꯂꯛꯄꯅꯤ, ꯑꯗꯨꯒꯤ ꯍꯥꯏꯈꯤꯕꯅꯤ. ꯀꯔꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ? ꯃꯥꯟꯖꯥ ꯍꯥꯏꯕꯅꯤꯅꯦ ꯃꯥꯒꯤ ꯃꯃꯤꯡꯗꯣ. ꯏꯁ, ꯅꯣꯏꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅꯦ, ꯑꯩꯈꯣꯏ ꯀꯝꯇ ꯈꯪꯍꯟꯗꯕꯤꯗ. ꯏꯁ, ꯑꯩꯁꯨ ꯅꯉꯣꯟꯗ ꯍꯥꯏꯗꯨꯗꯤ ꯊꯦꯡꯖꯤꯟꯅꯩ ꯍꯥꯏꯅ. ꯑꯗꯨꯕꯨꯗꯤ ꯍꯥꯏꯕ, ꯑꯗ ꯅꯃꯤꯡ ꯍꯥꯏꯅꯩꯗꯤ ꯍꯥꯏꯗꯦꯗꯅ. ꯑꯗꯣ ꯃꯥꯒꯤ ꯃꯇꯧꯗꯣ ꯅꯪꯕꯨ ꯌꯥꯝꯅ ꯎꯅꯤꯡꯕꯒꯤ ꯃꯥꯜꯂꯤꯉꯣ ꯍꯥꯏꯅ ꯊꯥꯔꯣꯅ ꯃꯥꯅ ꯇꯥꯔꯛꯄ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯕꯗꯨꯗ ꯂꯩꯍꯥꯎꯁꯨ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯊꯣꯛꯄ ꯌꯥꯗꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯅ ꯃꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯃꯥꯅ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯉꯥꯏ ꯏꯃꯥ ꯄꯥꯕꯨ ꯍꯣꯏꯅ ꯊꯣꯛꯀꯦ ꯌꯥꯔꯣꯏ. ꯑꯗꯨꯅ ꯀꯃꯥꯏꯅ ꯎꯅꯅꯤ? ꯏꯁ, ꯑꯗꯨꯒꯤꯗꯤ ꯌꯥꯝ लाइक्रे. नंगनदबु उनिंगदी हयेंसे खुलगी लंपाक अचौबदा मेला लई. अदु येंगलुगे हाइजिलगा थोक्लगा लोइरे कई. असेंबरा नंगना हाइसे अयाम हराव इताइबेमा नंगसि नुसिबना. हाइरगा लेहाउदु हरावमंदना मताबु सेना खंकोन कोनसिलमी. मताना सेना कोनसिलकपदुदा थारोसु सोरहोनबा वारदुना. इताइबेमा नंगना हरावबदा अइना सोर तटलगा सीबा तारे. अस अइदि हरावमंदना सेना कोनसिलबा माले. अदो अइसु कैथेल मसादा थोक्लगा दौबनी. मतमसि याद्रे अइसु यौख्रगे. होय होय अइ थिंदोके. यारे बेमा नोइ मा होइना मुक ngangnabani. अइ दुम थोख्रगे. अदो हयेंदो अइ ngantana लाक्लगे. सा इसिंग चाथोक्लगा लेरमुको. हाइना थारोसु ngangnangdana थोखिरमी. लेहाउसो दुमक मानजगी वाखलदा नुकमी तौदुना मोनजंग सानरगा लेहौरमी. मथंगी नुमित्ता हाइनाखिबगी मतुंग इन्ना थारोसु ngana लाक्तुना लेहाउबु मेला येंगुसि हाइना हौरमी. थोइना सथोक खोटोक तौदबा मचानुपीबु मताना हौबा लाक्पदुदा ममा मपानासु सत्कनो हाइना थिंगलुबा ngamda हराव हराव चलो हाइबदगी लेहाउसु हराव हराव मगे सेमलगा मतागा लोइदना थोरक्लम्मे. इताइबेमा ngasidi nangna laklaga haibadudha ima pabu hoina harawna yari. Aina hairubu hoiradi kaisu yararoidamni. Ado ibema sumaina toina muk haizilasu kaisu noigi ima hoina yarakloidorini. Ainaga toina laksiladi noi imana tawdoba sabtrada aigi mitta hana ure bema. Tawbagibudi aikhoigidi itomta oiba ibung ama ipwa ama yaudabasida moisu pakhasadana tawrinida. Is adogi oirasu khra hemali natomta yawi haina मीनी हेक्ता सेलगा साखिदौबदौना मपाल पाल तोइना थोक्तबा बंगसुबा मीनी हेनबनी. मीनसु पंगे हाइना हेक्ता सानदौगी तौबसे. अदुना मिसिंगना सिंगनबा मपाल पासु खर थोकपना फबनी. हाइना थारोना हैसिंबी सादना मतादा कन्ना ताकली. तालक्तुदा मेला मफमगी संगफम अद्वैदा मानजसु मताउ कोंदुंगा लोइनना अजत अवोंग मखैदो येंगदुना लेइबदो लेहाउना उरमी. अतैदि खंगदे मानजा उबददी हराउना. इदा तु आदगी सिनत्रो नंग नंगरंग हाइबदो. कराइनो? मानी. वादो ताबदा लेहाउदो हेक्ता संगसिनखिगे तौरमी. अदुबु मताना मखुत फत फारगा काइदनो मोइगी मनाक्ता संगी तौबनी. चंखिनो अदुमाइ तौरदी अमु यामना पामजबा ताख्रनी. अदुना अइना हाइबे इलो तुमिना दुम चट उसिनदबा साव. अदो अमु माना उद्रदी खमदौबा उनिसे थवै कि लाक्लिबनी. अदुना कनासु येंगदौबा नते अइना हाइसे तौबा. हाइना लेहाउसु अदुमक मताना हारिबदु तौरमी. मानजबु कौनिंगलबसु उसिनदा सादुना असुम चटलमी. अदमना अनिदुना चटलिबदु नुपादुनासु उरदुना तहा तहा लेहाउ नद्रो. लेहाउसु पामजरुबा हेक कौबनीना कौरकपगा मतानागा वाहाइबा नंगदा ममाइदु फत लैथोक्लगा औ मानी इ तामांजा नंगसुला अमिरो औ लाइनी हाइना अनिदुदी मोइ अनिगी थोकपा वारी सारी. अदुबु मता थारोदी मसिंदा तपना मसिनु पीसीदिबा खामगा नंगौदेबा हाइना सोनबदुदा कोंदोमना ngaklapna yenglakpaduda singnadanabani haina noksinarami. Nupa anidudi kaisu khanda moi anigi thokpa wari sa sadana mela mafam phawbada sangkibaduda
mataga matauga anidu aduma kaisu haida inakirami. Nupa nupi anidudi kaisu khanda moi anigi thokpa wari sa sadana mela mafam phaubuda changkibaduda mataga matauga anidu aduma kaisu haida inakirami. Adamna numit aduda koinadana dumak makoi anigi oiba pukningi wa kaisu phongdoknarami. Adamna numit mari mangani haukraba tungda manzaga lehaugadu mirak narak yenglaga lona unarami. Lehaugi ipa pakhatpa minaga ukiba tare khanjam mataududa manjadu mathwai khra nungaitana. Aiga khangnabase migi mamangda lemde haina khanbra. Adugi nateda aidine ima hoina kaya sathok khotoke tawbase yadeba mapal pan thoke haise su yadaba. Aduna lona thoklakpagi pakhat tawbani. Manza su lehauna iseng seng na haibaduda adumak thajaraduna hoisi phare. Adudi aisu toina unase thoklo hairaroigi. Nangisia aiga toina unaningdabagi hairiro. Adu natida noi ma hoina namu pakhansana senaraga aina toina unasi thoklo hairadi nangsu lona lona thoklaga thoklakna bu honabada soidan khodi sani. Kanana khangba sai phawba yaungna saradi adugi pakhatana haibanida. Leihau manjana magi damakta pakhatsaba matau utpaduda mabukningda haraubasu poklammi. Manjabu hena nungsibasu hengatlammi. Adubu amuksu kantharubada mana haidokhiba waduga ikairektuna adumak maithongde ikairektona. As aidi aiga loina ningdabagi rahaina khaluri. Aina kaisu adugumba khanba leite. Ado kuisu kuiri noi ma hoina amuk sebiba tare. Nangsu changkro aisu hankrake. Hoi ado ibung su hankro kuini leiranuko. Manjasu lehauna mabu khambanjaba magidamakta pakhatsaba mataududa hena dam nungsiraduna nukmi tawduna. Hoi nangsu sangoni. Au ai sangage ko haina hairamlaga adumak pakhatna mayumlomda sensen kirami. Adumna toina dinatabi thamu khangnarabagi tungda nongma manjado lehauga unani haina lehau hoigi konthong ani hum chatlaga boroi makhong amada asum leptuna leiringaida mathong sadabi leisabi maza ani hum sanglaklaga. Sorolatana. Hoi pasak pasaba pakhang nangna swaida toina laklaga som lepisibu kana ngairino. Kaino nupina bu tok lem khijeda. Malini na kariya ekhoi bu lem de kaina. Ekhoi hum sangdana nangausi koi thadura ha. Ibe manoi sibu nupi ni haibaga kaurab. Nupa na tawdoba karando. Nupi noina laibi na. He tumi layo. Hausik matam sida nupa nupi chak manara kansida. Nupa noitana apama nupi koi ni laknani kaina khanbado thado. Nupi ekhoi sunya apama nupa koi bai lakna bahai esya khangzil. Haina mata ani dudam onsilaga. Nakhoi ni su asipam labo. Heidi asilem na tharar sorolatana. Pami ado nangna pamladi nangadum hekta malini na. Ai suni mana haisi. Ado boiradi aikhoi hum sangdana hekta koisilaga loire kaino. Nupi ni kaina mathong marom khangduba ngakta handose isatke. Haina manjadu leithoklaga satke tawrami. Adubu nupi ahumduna adumak thatchillaga. He aikhoi leithoklaga satke kainaga yaroi adum layo. Naming na tha leifamna singba amta sithadana hairauni. Kaigino Sorolatana yam hangladan hairoi di ko hairo. Nahimda laki tawbani kanana khangni aikhoi ahumak nangona puna leisilakpaso. Adugi nayumda hana yengthoki tawbani da. Nupi ni gaina ikai balai makhangkije handose. Haina manjadu sauna nupi ahumdudagi thaidoklaga nathoktuna thoklakpada lehauna tathak leplaga leirambaduda masadu khawtak sarami. Adubu kaisu tawdaba saduna adumak manakta sangsili lehausu adumak pakhatna. Kai hainaino mathong maronggamda khangmanateda. Leisabi moina pakhangda apama koini kaina. Aibu makoi hum sangdana leisini kainaga menman tabsu nateda. Lehau manjagi wadu tabada pakhatna. Kaino haisiba asengboro. Kidorage nangna adu pakhatliduna. Makoi kangbusya yam sathibani. Moina pamkibu nupagase koidanamda lemna thadabani. Moina lege haridunadi soidana leisilakani kamdawne. Lehauna duk pakhatna haribaduda manjadi kaisu thawa sadana. Hira moina matik oiba nateda. Lawbi da waina lawba ngamloi hairabada kanana leiba ngamdoiba. Adumna haino moidi tawgida ngamani. Nate nangna duk pakhatna haidubu aibu kaidaw hainoba. Khangde aisu aidi pakhatna loireda. Moina nangsa soidana munkrani aidi kamdawne. Kanade nangna duk yamna pakhatna oirati ibani ngasi selasi. Ha adusu yaroi
Ima pabu hoina amu lam helena adudine moina do mai si oikiba tab nati nang boise makoi humna oikram aduga nangna nayimda namana paga do engna leibado pambraba hayu pamdi aduidi aina selasi haiste yaro lehaw ngahak tumi leirami mama mapabu su kirami adubu nungsiba mana haiba wadusu amu hitokpa ngamlamdi nungsiba kaubanina aduna tapna yare hairo adumu hangbra haibu chilagum se hairo nate no chilasi haina manjana lehawgi khudangdu tap pairaga jinglaga sen khirami lehaw soduma kaisu haida nukmi tawduna ina khirami mathangi numitta nupa mayumna pau hanba lakpaduda mama mapagi mamittadi masanupidu angangkumna adumak leiraga chele kaina haibaduda mapa ibungondudi saubana mai hauduna abhapata amata khanthada nupa mayumgi lakliba mikhaidudu onsilaga aina angang oiri khan itaw amana thazabagi wa haiba phauba matam wali hani yaithokhribani aduga mapa mamagi maisu kaisu yengdana angang matik nata sen songba yamna pabido isa natrabani noina thokpa tawkro aikhoida karim tairakla manjagi mapa ibungugi wadu kitangdi hoi angang singdu mayum makai panbagi matambudi saba natri adubu adu ada haina samthabiradu aina haribasi noina thokpa tawkro aikhoida karimta haibirakla hera haifam thoi haibagi wani isa sing adugi kanasu leitabagi moongda hanjin haijagadaba nateda yare aduda lengbikro suaida koina leibiradu tandrabusu salkani libak masa tadaba mi masa khangdaba sardu mayam chalasi haina manjagi mapado sauna mapi kallaga thokhirami matung ilakliba ahal anidusu upai leita adumak tumina matung ilaga thokhirami sana zawbasu adumak sauna mapi kanbaga sarduna hanna tuni yingdobu nateida haina mamaidu onsinbada matuna thongjilda nungaitana lepnaga leirambaduna sauna masi pumnamakse mamana thoalibani adugade aiga khanandabida nasanupini sadana lamket pidugi manakta chatlamlaba ai phatti haigad mama mapana haibsu indaba mama pagi maisu khajik phawa yengdaba haina mapureibadu ngangangdana thokige tawbaduda sizana taha wamata kaiwano lamket pidugi oirabadi haudorakladu aina sida phawba maba yumsida khongul tandau nate ado migina masanupani aikhoigini isanupi khithadi nupa nupi amtaigonda darkar oide aina haiba indabadudi isanute hairibasi walo hairaga sana zawbasu khana tana yadana adumak thokhibaduda sizadu upai leita tapna sor sangna hondoklaga imagi bema wakhal thokna thelidako napa maki mihulne nangna marolama pangli kai noina tawbatoribasi haina sizadu adumak taksi sonduna imungda sangkhirami asomdana nupa mayumdasu nupi mayumdagi mapabungna hairakpa pumba tamlabada lehawdu maya mamangdadi phongna kapluba ngamda tumina kada sangsilaga thut tawduna kaplami mapuroibasu magi nupigi matawduda pakhana inaduna makhoigi kada sanglakpada magi nupina thut tawduna leirambaduna tapna manakta sangsinduna nupi si kaukan ima pabana sawbagi pangai hairakpa oirinisi khara leiraga maraina sawu pharaga moina dum lawsingi hairaksanisi kaisu hairakkanoi ikhoi pabadi mana muk haikibadudagi hongdabani khoita aibu si kapladu makhoina fana nangbu inthoklasu nangide ileisidi adugisu mathakta moina fana nangbu inthoklabasu aikhoina moibu ningjaradi nomadi moisu soiduna khanglakanisi haina mapuroibana themjinbibadagi lehawsu mabukni nungsibado kharadi pharami adamna namit nini humni haukraba tungda manjagi mama ibemasu mamau adubu angang oina lakpaga kaiga thabain khang haibu watlamni khanna mana angama makhaidu tausinda mamaugi karomdo onsilaga hai bema mau nangbu tabro lehawsu taraduna awima taye taradi mapaldamda thoglawne awima haina lehawsu manemna kaubaduda mapalda pakhanna thoklaklami aduga tapna ima namongbu kaubibabu sese sida phamuse nasidi ima nangonda wakra haike awima haina lehawdu manemgi nakanda tapna phamtharami sakhisu mamawni hek phamtharakpaga tapna wa haudoraklami nangsu
ꯅꯌꯨꯝꯗꯗꯤ ꯅꯇꯣꯝꯇ ꯌꯥꯎꯕꯒ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯀꯔꯤꯁꯨ ꯇꯧꯍꯜꯂꯝꯂꯣꯏ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨꯅꯦ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅ ꯑꯥꯗ ꯄꯪꯖꯥ ꯄꯪꯂꯩ ꯃꯔꯩꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯔꯔꯣꯏ꯫ ꯃꯧ ꯍꯥꯏꯕꯁꯤꯗꯤ ꯏꯃꯨꯡ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯏꯃꯨꯡ ꯑꯃꯕꯨ ꯅꯨꯡꯉꯥꯏꯍꯟꯒꯦ ꯋꯥꯍꯟꯒꯦ ꯍꯥꯏꯁꯦ ꯃꯧꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯍꯥꯟꯅ ꯍꯩꯇ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯂꯣꯏꯅ ꯇꯥꯛꯂꯗꯕꯅꯤ꯫ ꯑꯗꯨꯗ ꯅꯪꯁꯨ ꯃꯇꯤꯛ ꯆꯥꯕꯤ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅꯕ ꯏꯃꯥꯅ ꯇꯥꯛꯂꯤꯕ ꯄꯨꯝꯕꯁꯦ ꯍꯩꯖꯤꯟꯅꯅꯕ ꯍꯣꯠꯅꯧ ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯃꯤ꯫ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕꯗꯨ ꯐꯅ ꯇꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯌꯨꯝꯗ ꯃꯃꯥꯗ ꯇꯧꯕꯗꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯪ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤꯗꯨꯃ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁꯥꯈꯤꯗꯨ ꯐꯤ ꯑꯉꯧꯕ ꯃꯄꯨꯔꯣꯏꯕꯒꯤꯒ ꯃꯥꯒꯤꯒꯗꯨ ꯈꯣꯝꯂꯒ ꯃꯈꯣꯏꯒꯤ ꯀꯥꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯃꯆꯥꯁꯤꯡꯒꯤ ꯀꯥꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯒ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ?" "ꯑꯍꯣꯏꯃ ꯇꯥꯔꯦ, ꯃꯄꯥꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ." "ꯑꯍꯣꯏꯃ" ꯍꯥꯏꯅ ꯂꯩꯍꯥꯎꯗꯣ ꯃꯅꯦꯝꯅ ꯀꯧꯕꯒ ꯍꯦꯛꯇꯃꯛ ꯆꯦꯟꯊꯣꯔꯛꯂꯒ "ꯏꯃꯥ ꯀꯔꯤ ꯁꯦ ꯐꯤ ꯑꯉꯧꯕꯁꯤꯡꯁꯤ ꯈꯔ ꯂꯪꯅꯕ ꯁꯨꯗꯣ, ꯍꯌꯦꯡꯁꯦ ꯃꯈꯥ ꯊꯪꯕꯒꯤ ꯁꯣꯔꯥꯠ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯁꯦꯠꯅꯅꯕꯅꯤ, ꯃꯆꯨꯗꯣ ꯈꯔ ꯂꯪꯍꯜꯂꯨꯀꯣ." "ꯑꯍꯣꯏꯃ" ꯍꯥꯏꯅ ꯂꯩꯍꯥꯎꯗꯣ ꯃꯆꯤꯟꯗꯗꯤ ꯑꯪ ꯍꯥꯏꯅ ꯈꯨꯝꯕꯒꯤ ꯋꯥꯅꯤ, ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ: "ꯑꯁ, ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯁꯤꯒꯨꯝꯕꯁꯦ ꯅꯣꯡꯃꯇ ꯁꯨꯔꯛꯄ ꯅꯠꯇꯦꯅꯦ, ꯏꯃꯥ ꯍꯣꯏꯅ ꯇꯧꯕꯅꯤ, ꯑꯩꯗꯤ ꯍꯩꯁꯨ ꯍꯩꯇꯦ, ꯑꯁ ꯑꯣꯟꯊꯣꯛꯅꯗꯤ ꯇꯟꯗꯧꯔꯤꯗ" ꯈꯟꯅ ꯁꯨꯝꯗ꯭ꯔꯤꯡ ꯂꯦꯞꯂꯒ ꯂꯩꯕꯗꯨꯗ ꯁꯥꯈꯤꯗꯨ ꯃꯃꯧꯗꯣ ꯑꯣꯟꯁꯤꯜꯂꯒ "ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩꯔꯤꯗꯣ, ꯆꯠꯂꯣ, ꯁꯠ ꯁꯨꯗꯣꯛꯂꯨꯔꯣꯅꯦ." "ꯑꯧ ꯍꯣꯏ ꯏꯃꯥ" ꯍꯥꯏꯅ ꯂꯩꯍꯥꯎꯗꯨ ꯎꯄꯥꯏ ꯂꯩꯇ ꯐꯤꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯒ ꯁꯨꯒꯦ ꯍꯥꯏꯅ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯣꯝꯗ ꯄꯨꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯁꯨꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯍꯩꯇ ꯃꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛꯇꯁꯨ ꯐꯤ ꯑꯉꯧꯕ ꯁꯨꯔꯛꯇꯕ ꯅꯨꯄꯤꯗꯨꯅ ꯐꯤꯗꯨ ꯁꯨꯕꯗꯨꯗꯗꯤ ꯑꯁꯨꯕ ꯃꯈꯩꯗꯨ ꯑꯃꯠꯇ ꯀꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯁꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯗ ꯑꯗꯨꯃꯛ ꯀꯕꯛ ꯇꯛꯂꯒ ꯁꯨꯡꯗꯣꯛꯂꯒ ꯐꯧꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯅꯦ ꯃꯀꯨꯗꯨ ꯁꯣꯔꯥꯠ ꯌꯥꯎꯅꯕꯅꯦ ꯍꯥꯏꯅ ꯐꯤꯁꯤꯡꯗꯨ ꯁꯦꯠ ꯏꯟꯒꯦ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯑꯣꯟꯊꯣꯛꯄꯒꯤ ꯐꯤꯕꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯀꯨꯗꯤ ꯃꯃꯧꯅ ꯁꯨꯏ ꯍꯥꯏꯕ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯅꯨꯄꯤꯗ "ꯃꯃꯥ, ꯅꯪꯕꯨ ꯐꯤꯁꯤ ꯑꯝꯇ ꯁꯨꯗ꯭ꯔꯕ꯭ꯔꯣ? ꯁꯦꯠ ꯏꯟꯅꯤ ꯍꯥꯏꯕ ꯈꯪꯅ "ꯍꯣꯅꯦ, ꯉꯔꯥꯡ ꯅꯃꯧ ꯅꯨꯄꯤꯗ ꯁꯨ ꯍꯥꯏꯅ ꯁꯤꯡꯅꯔꯝꯕꯅꯤ, ꯃꯥꯅꯁꯨ ꯁꯨꯈꯤꯕꯗꯨꯗ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯑꯣꯏꯅ ꯊꯝꯂꯝꯃꯤ ꯇꯧꯔꯤꯁꯤ." "ꯏꯆꯦ, ꯅꯃꯧꯁꯤ ꯈꯔ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯗꯦ ꯑꯩꯁꯨ ꯈꯪꯉꯤ, ꯅꯪꯅ ꯀꯣꯛ ꯁꯨꯒꯦ ꯍꯥꯏꯗꯤ ꯅꯪ ꯁꯤꯗꯤꯕ ꯀꯅꯥꯅ ꯈꯪꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ? ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨꯅꯦ ꯀꯔꯤ ꯍꯥꯏꯗꯧꯕꯅꯣ, ꯃꯧꯅꯦꯅ ꯇꯧꯔꯤꯁꯤꯅ ꯊꯕꯛ ꯑꯃꯠꯇꯁꯨ ꯍꯩꯇꯦ, ꯑꯁꯤꯃ ꯇꯧ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ, ꯍꯨꯠ ꯂꯩꯊꯣꯛꯂꯨꯕꯗ ꯊꯣꯛꯂꯕ ꯑꯃ ꯍꯦꯛꯇ ꯇꯧꯔꯝꯃꯤ꯫ ꯈꯪꯗ꯭ꯔꯦ, ꯀꯔꯤꯕꯨ ꯍꯥꯏꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ" ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯐꯤꯁꯤꯡꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯐꯤꯒ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗꯕꯗꯨꯗ ꯉꯛꯂꯞꯅ "ꯅꯪꯕꯨ ꯅꯐꯤꯒ ꯑꯝꯇ ꯍꯣꯡꯗ꯭ꯔꯤꯕꯗꯨꯕꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯆꯠꯂꯔꯣꯏ, ꯃꯈꯣꯏ ꯄꯥꯕꯨꯡꯗꯪ ꯑꯣꯏꯅ ꯆꯠꯄꯤꯔꯨꯔꯣ." "ꯍꯣꯏ ꯑꯩꯗꯪ ꯆꯠꯄ ꯍꯥꯏꯗꯨꯅꯤ" ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯃꯀꯨꯒ ꯃꯅꯦꯝꯒꯅ ꯍꯥꯏꯅꯔꯤꯕꯗꯨ ꯇꯥꯔꯒ ꯂꯩꯍꯥꯎꯁꯨ ꯃꯇꯣꯝꯇ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ: ꯍꯩꯗꯤ ꯍꯩꯇꯅ ꯁꯨ ꯍꯥꯏ, ꯑꯗꯨꯗꯤ ꯇꯧ ꯇꯥꯕ, ꯏꯃꯥꯅꯤꯅ ꯇꯧꯔꯤꯁꯤꯅ ꯐꯖꯅ ꯅꯨꯡꯉꯥꯏꯅꯗꯤ ꯇꯥꯛꯄꯤꯗꯦ, ꯉꯥꯡꯕꯗꯤ ꯃꯆꯤꯟꯁꯦ ꯄꯦꯔꯦ ꯍꯦꯛ ꯁꯧꯏ, ꯑꯗꯨꯒ ꯊꯕꯛꯇꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅꯗꯤ ꯑꯝꯇ ꯇꯥꯛꯄꯤꯗꯦ ꯈꯟꯅ ꯂꯩꯍꯥꯎꯗꯨ ꯍꯩꯇ꯭ꯔꯤꯕꯗꯣ ꯍꯩꯅꯕ ꯍꯥꯏꯅꯗꯤ ꯊꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯃꯌꯨꯝꯗ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕꯤ ꯂꯩꯔꯒ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯀꯨꯞꯅꯣꯝ ꯈꯔ ꯁꯨꯕꯗꯣ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯋꯥꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯄꯣꯞ ꯇꯥꯕꯅ ꯌꯥꯍꯧꯗꯨ ꯅꯨꯡꯇꯤꯒꯤ ꯍꯧꯕ ꯃꯇꯝꯗ ꯃꯤꯀꯞ ꯊꯣꯛꯂꯝꯗꯦ꯫ ꯁꯣꯝꯗꯅ ꯃꯁꯥꯒꯤ ꯌꯥꯍꯧ ꯈꯔ ꯉꯟꯖꯕꯤ ꯁꯥꯈꯤꯗꯨꯗꯤ ꯃꯃꯧ ꯏꯕꯦꯝꯃꯗꯨꯅ ꯍꯧꯒꯠꯃꯟꯗꯕꯗꯨꯗ ꯁꯥꯎꯅ "ꯀꯔꯤ ꯃꯧꯅꯣꯅꯦ ꯁꯤꯕꯣ, ꯌꯥꯍꯧꯅ ꯃꯔꯣꯜ ꯑꯃ ꯊꯦꯡꯂꯤꯕ, ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯍꯩꯖꯗ꯭ꯔꯤꯕ, ꯑꯁꯨꯛ ꯁꯨꯅꯤꯡꯗ꯭ꯔꯤꯕꯁꯤꯒ ꯀꯔꯤꯒꯤ ꯃꯌꯨꯝ ꯄꯥꯜꯂꯛꯂꯤꯕꯅꯣ ꯈꯪꯗꯦ, ꯃꯌꯨꯝ ꯄꯥꯅꯤꯡꯂꯒꯅ ꯃꯤꯅꯥꯏ ꯑꯃ ꯎꯟꯒꯦ ꯍꯥꯏꯗꯦ, ꯃꯁꯤ ꯃꯤꯅꯥꯏ ꯂꯣꯏꯕꯁꯤ ꯃꯉꯥꯏꯅꯦ ꯃꯥꯅ ꯈꯜꯂꯤꯁꯦ" ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯁꯧ ꯂꯥꯎꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯇꯧꯔꯤ꯫ ꯇꯨꯃꯤꯟ ꯇꯨꯝꯂꯒ ꯂꯩꯔꯝꯕ ꯃꯥꯟꯖꯗꯨ ꯃꯃꯥꯒꯤ ꯏꯁꯧ ꯇꯥꯕꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ "ꯇꯥꯔꯕꯣ, ꯁꯤ ꯍꯧꯒꯠꯂꯣ, ꯅꯣꯡ ꯉꯥꯜꯂꯦꯅꯦ, ꯅꯪꯅ ꯁꯣꯝꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤ, ꯏꯃꯥꯅ ꯁꯣꯝꯗ ꯏꯁꯧꯅ ꯂꯣꯏꯔꯤꯅꯦ ꯅꯪꯕꯨ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ." "ꯑꯁ, ꯑꯩ ꯏꯁꯥꯁꯦ ꯏꯇꯦꯛ ꯍꯧꯒꯠꯄ ꯉꯝꯂꯔꯣꯏ." "ꯅꯪꯅ ꯁꯣꯝꯗ ꯉꯝꯗꯦ ꯇꯧꯔꯤꯉꯩꯗ ꯏꯃꯥꯅ ꯑꯣꯏꯕ ꯏꯁꯧꯅ ꯏꯃꯨꯡꯁꯦ ꯐꯨꯛꯇꯅ ꯄꯨꯗꯧꯔꯤ." "ꯑꯁ ꯉꯝꯗꯦ, ꯅꯪ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ, ꯅꯪꯅ ꯉꯝꯗꯕ ꯉꯥꯡꯅꯧ,
ꯀꯅꯥꯒꯤ ꯅꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯂꯣꯏꯅ ꯇꯧ ꯂꯩꯌꯣꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯧꯔꯤꯒꯦ ꯑꯩꯁꯨ ꯉꯝꯗꯅꯨꯡꯗ ꯋꯥꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯩꯁꯤꯕꯨ ꯃꯤ ꯅꯠꯇꯕꯗꯧꯅ ꯍꯪꯒꯤ ꯂꯥꯏꯗꯧꯅ ꯋꯥꯕ ꯈꯪꯗꯕꯗꯨ ꯃꯉꯥꯏꯈ꯭ꯔꯦꯅꯦ ꯏꯆꯦ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯅꯪꯅ ꯃꯧ ꯑꯅꯧꯕꯤꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯁꯠ ꯁꯠ ꯇꯧ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯌꯥꯔꯦ ꯈꯪꯉꯤ ꯌꯥꯔꯦ ꯊꯥꯒꯠꯁꯤꯟꯅꯔꯒ ꯊꯕꯛ ꯂꯣꯏꯅ ꯇꯧꯅꯕꯗꯣ ꯁꯤꯜꯂꯅꯨ ꯑꯩ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤꯀꯣ ꯑꯗꯨꯗꯒꯤꯗꯤ ꯐꯨꯒꯠꯂꯛꯄ ꯁꯣꯏꯔꯔꯣꯏ ꯐꯨꯕ ꯅꯪꯒꯤꯗꯤ ꯑꯩꯉꯣꯟꯗ ꯐꯨꯕꯗꯅꯤ ꯊꯧꯅꯥ ꯐꯔꯤꯁꯦ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯂꯥꯎꯅꯔꯛꯄꯗꯨ ꯇꯥꯔꯒ ꯃꯃꯥꯏꯕꯤ ꯃꯗꯨꯅ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯊꯣꯡꯖꯤꯟꯗꯈꯤ ꯍꯩ ꯃꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯂꯥꯛꯂꯕꯗꯤꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯉꯝꯅꯕ ꯁꯨꯒꯗꯕ ꯌꯨꯝ ꯄꯥꯟꯅꯔꯤꯁꯦ ꯏꯃꯨꯡꯕꯨꯕ ꯉꯝꯂꯅꯤ ꯍꯥꯏꯔꯀꯥꯟꯗ ꯑꯗꯨꯅ ꯉꯝꯅꯕ ꯇꯧꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯗꯤ ꯅꯠꯇ ꯃꯁꯤꯗ ꯏꯕꯦꯝꯃꯗꯤ ꯌꯨꯝꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ꯭ꯔꯣ ꯍꯥ ꯅꯌꯨꯝꯗꯒꯤ ꯄꯣꯠ ꯌꯥꯝ ꯐꯥꯎ ꯄꯨꯔꯛꯄꯁꯨ ꯅꯠꯇꯕꯗ ꯏꯃꯥ ꯇꯣꯛꯑꯣ ꯌꯥꯔꯦꯕ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ ꯑꯩꯅ ꯌꯦꯡꯒꯦ ꯌꯥꯎꯅ ꯁꯨꯝ ꯌꯦꯡꯕꯅꯤ ꯊꯕꯛ ꯏꯪꯈꯥꯡꯅ ꯑꯃꯠꯇ ꯍꯩꯇ꯭ꯔꯤꯕ ꯆꯥꯕꯅ ꯕꯣꯔꯥ ꯆꯥꯔꯤꯕ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯁꯦ ꯅꯥꯇꯩ ꯆꯥꯗꯦꯗꯤ ꯈꯟꯗꯅ ꯃꯄꯥꯝꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯅꯦ ꯇꯧꯔꯤꯕꯗꯨꯅ ꯄꯨꯈꯝ ꯑꯃ ꯇꯦꯡꯀꯣꯠ ꯑꯃ ꯍꯥꯏꯅ ꯀꯣꯟꯇꯛ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯄꯁꯨ ꯅꯠꯇꯕꯗ ꯃꯍꯥꯔꯥꯅꯤꯒ ꯁꯥꯗꯅ ꯀꯔꯤ ꯊꯣꯛꯆ ꯁꯥꯖꯩ ꯍꯥꯏꯗꯅ ꯉꯥꯡꯖꯔꯤꯅꯣ ꯈꯪꯗꯦꯅꯦ ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯍꯦꯛꯇ ꯂꯦꯞꯇꯕꯤꯗ ꯉꯥꯡꯂꯝꯃꯤ ꯂꯩꯍꯥꯎ ꯃꯅꯦꯝꯅ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨꯗ ꯁꯥꯎꯔꯤꯅꯦ ꯍꯥꯏꯅ ꯍꯧꯒꯠꯇꯕꯤꯗ ꯑꯗꯨꯃꯛ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏꯅ ꯃꯥꯁꯤꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯥꯡꯂꯁꯤ ꯐꯥꯎꯕꯗ ꯅꯪꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯂꯩꯔꯤꯅꯤꯅꯦ ꯇꯥꯗ꯭ꯔꯗꯤ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯃꯇꯩ ꯃꯅꯥꯎꯗꯨ ꯖꯨꯖꯥ ꯇꯧꯅꯔꯝꯃꯤ ꯃꯆꯥ ꯃꯃꯧꯅ ꯖꯨꯖꯥ ꯇꯧꯅꯕꯗꯨ ꯇꯥꯔꯒ ꯁꯥꯈꯤꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯖꯨꯖꯥ ꯇꯧꯕꯅ ꯀꯥꯟꯅꯔꯣꯏ ꯁꯠ ꯍꯧꯒꯠꯅꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯠ ꯇꯧꯅꯕꯅ ꯐꯅꯤ ꯁꯤꯕꯨ ꯅꯨꯄꯥꯅꯤꯅ ꯍꯥꯏꯅ ꯂꯩꯍꯥꯎꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯄꯥꯝꯕꯣꯝꯗꯨ ꯍꯦꯛꯇ ꯂꯩꯊꯠꯂꯝꯂꯒ ꯁꯥꯎꯔꯒ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯍꯧꯒꯠꯈꯤꯔꯝꯃꯤ ꯃꯥꯟꯖꯁꯨ ꯁꯨꯒꯠꯂꯒ ꯃꯇꯨꯅ ꯁꯤꯛꯇꯠꯂꯝꯂꯤꯕ ꯄꯥꯝꯕꯣꯝꯗꯨ ꯄꯥꯏꯁꯤꯜꯂꯒ ꯃꯆꯤꯟꯗ ꯇꯞꯅ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯤ ꯊꯤꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯏꯗ ꯑꯩ ꯏꯃꯥꯒꯤ ꯁꯥꯔꯤꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯅꯨꯄꯤ ꯆꯀꯤꯕꯨ ꯏꯟꯒꯗ꯭ꯔꯥ ꯀꯣꯛꯄꯨ ꯉꯥꯎꯔꯦꯕ ꯏꯃꯥꯟꯅꯕꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯀꯥꯏ ꯃꯣꯏꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯁꯣꯝꯗ ꯏꯃꯨꯡꯒꯤ ꯂꯥꯟꯁꯤ ꯀꯥꯟꯅꯗꯦ ꯁꯤꯒꯨꯝꯕꯗ ꯀꯣꯛ ꯊꯥꯗꯔꯨꯗꯅ ꯍꯥꯏꯔꯒ ꯐꯩꯖꯨꯞꯇꯨ ꯑꯃꯨꯛ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯀꯨꯞꯁꯤꯜꯂꯒ ꯇꯨꯝꯁꯤꯟꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯗꯤ ꯑꯗꯨꯃꯛ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯊꯕꯒ ꯀꯔꯤ ꯃꯧꯅꯣ ꯈꯪꯗꯦ ꯁꯤꯕꯣ ꯀꯥꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯇꯕꯁꯤꯕꯣ ꯃꯔꯝ ꯀꯣꯜꯂꯤꯔ ꯈꯪꯗꯦ ꯈꯔ ꯆꯥꯊꯣꯛ ꯈꯣꯠꯇꯣꯛꯂꯒ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯒ ꯀꯔꯤꯅꯣ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯅ ꯇꯧꯒꯦ ꯍꯥꯏꯗꯦꯕ ꯍꯥꯏꯁꯤꯐꯥꯎ ꯈꯪꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗ ꯃꯤꯒ ꯑꯃꯠꯇ ꯇꯤꯟꯅꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦꯕ ꯍꯥꯏꯅ ꯃꯔꯝ ꯊꯤꯗꯨꯅ ꯍꯦꯛꯇ ꯁꯥꯈꯤꯁꯨ ꯉꯥꯡꯂꯝꯃꯤ ꯑꯗꯨꯗ ꯅꯠꯇ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯕꯗꯨꯁꯨ ꯃꯃꯧ ꯑꯗꯨꯅ ꯍꯥꯏꯗꯦ ꯉꯥꯡꯗꯦ ꯍꯥꯏꯅ ꯉꯥꯡꯕꯗ ꯂꯣꯏꯔꯝꯃꯤ ꯂꯩꯍꯥꯎꯁꯨ ꯃꯅꯦꯝꯅ ꯉꯥꯡꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯅꯣꯏ ꯅꯃꯥꯁꯤꯅ ꯑꯁꯨꯛ ꯉꯥꯡꯉꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯇꯥꯔꯨꯅꯨ ꯅꯁꯥꯒꯤ ꯍꯧꯅꯕꯤꯅꯤ ꯑꯁ ꯁꯨꯝ ꯆꯕꯦꯡ ꯉꯥꯡꯗ ꯂꯩꯔꯒ ꯀꯃꯥꯏꯅ ꯇꯥꯔꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯅꯦ ꯅꯨꯄꯥ ꯅꯪꯁꯨꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯕ ꯌꯥꯔꯕꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯁꯨꯝ ꯊꯥꯛꯄ ꯍꯥꯏꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯩꯅ ꯍꯥꯏꯗꯕꯣꯏ ꯉꯥꯡꯗꯕꯣꯏ ꯅꯤꯡꯗꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯉꯥꯡꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯁꯥꯗꯅ ꯈꯔ ꯈꯖꯤꯛ ꯉꯥꯡꯕꯁꯤꯕꯨ ꯀꯩꯗꯧꯋꯦꯅ ꯅꯪꯕꯨꯗꯤ ꯑꯄꯣꯛꯄ ꯅꯃꯥꯅꯤꯅ ꯀꯩꯁꯨ ꯈꯜꯂꯝꯃꯣꯏꯅꯦ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄ ꯏꯃꯥꯗꯨ ꯅꯠꯇꯕꯅꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯕ ꯏꯁ ꯅꯪꯁꯨꯕ ꯄꯣꯛꯄ ꯄꯣꯛꯇꯕ ꯍꯥꯏꯅ ꯌꯥꯝꯅ ꯈꯥꯏꯈ꯭ꯔꯦ ꯅꯪꯒꯤ ꯑꯄꯣꯛꯄ ꯄꯣꯛꯄꯤꯅ ꯏꯟꯊꯣꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯁꯤꯅ ꯂꯣꯏꯅ ꯑꯣꯏꯗꯅ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯄꯣꯛꯄ ꯄꯣꯛꯇꯕ ꯍꯥꯏꯅ ꯈꯥꯏꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤꯅ ꯇꯁꯦꯡꯅ ꯃꯥꯟꯖꯅ ꯍꯥꯏꯔꯤꯗꯨꯗꯤ ꯀꯩꯁꯨ ꯈꯟꯗꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯂꯩꯍꯥꯎꯒꯤꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏꯍꯟꯗꯕ ꯋꯥ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯀꯔꯤꯝꯇ ꯍꯥꯏꯗ ꯐꯦꯠ ꯂꯥꯎꯔꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯟꯖꯁꯨ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯃꯔꯣꯜ ꯐꯦꯠ ꯐꯥ ꯂꯥꯎꯈꯤꯕꯁꯤꯅ ꯋꯥꯔꯤꯝꯇ ꯁꯣꯏꯕ ꯌꯥꯔꯣꯏ ꯁꯣꯝꯗ ꯂꯩꯍꯥꯎꯗꯨ ꯁꯥꯎꯔꯤ ꯊꯣꯔꯛꯂꯒ ꯃꯅꯦꯝꯄꯣꯛꯇꯒ ꯀꯔꯤꯝꯇ ꯍꯥꯏꯗ ꯊꯪꯅꯕꯒꯤ ꯃꯧ ꯂꯩꯔꯤꯕꯗꯨꯗ ꯃꯣꯏꯗ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯕꯨ ꯎꯕꯗ ꯁꯥꯈꯤꯗꯨ ꯉꯥꯡꯖꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯃꯃꯧꯒꯤ ꯑꯁꯣꯏꯕ ꯌꯦꯡꯗꯨꯅ ꯂꯩꯕꯅꯔ ꯀꯔꯤꯅꯣ ꯁꯥꯎꯔꯤ ꯆꯠꯀꯦ ꯈꯣꯠꯀꯦꯁꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦꯅꯦ ꯀꯨꯁꯤ ꯇꯧꯗꯨꯅ ꯍꯦꯛꯇ ꯆꯠꯈꯤꯅꯦ ꯑꯍꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯀꯔꯤꯝꯇ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯦꯕ ꯍꯥꯏꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯉꯥꯡꯂꯛꯄꯗꯨꯗ ꯍꯟꯗꯛꯇꯤ ꯃꯥꯟꯖꯁꯨ ꯀꯟꯅꯗꯤ ꯅꯠꯇꯕꯤ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯆꯠꯊꯣꯛꯇꯦꯅ ꯉꯥꯡꯂꯤꯕꯗꯨꯗꯤ ꯑꯗꯨꯒꯤ ꯆꯠꯂꯤ ꯑꯣꯏꯔꯝꯅꯤꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯃꯥ ꯑꯗꯨꯗ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯀꯔꯤꯝꯇ ꯍꯥꯏꯗꯅ ꯀꯨꯁꯤ ꯇꯧꯕꯗꯨꯗꯤ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯅ ꯁꯥꯈꯤꯗꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯩ ꯈꯪꯗꯦ ꯁꯝꯅꯗꯦ ꯈꯪꯗꯦ ꯄꯪꯉꯥꯡꯗ ꯉꯥꯡꯂꯝꯃꯤ ꯃꯥꯟꯖꯁꯨ
ꯈꯨꯝꯅꯔꯨꯕꯁꯨ ꯌꯥꯗ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯃꯐꯤ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯎꯕꯗ ꯋꯥꯈꯜ ꯇꯥꯔꯕ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯕꯨ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯔꯤ ꯅꯪꯅꯦ ꯅꯪꯃꯁꯨꯅꯦ ꯇꯧꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯇꯧꯔꯛꯂꯤ ꯅꯄꯥꯅꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯤꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯔꯤꯕ ꯏꯃꯨꯡꯁꯦ ꯅꯍꯥꯛ ꯊꯛꯇ ꯁꯣꯏꯗꯅ ꯖꯥꯠ ꯇꯥꯕ ꯁꯣꯏꯔꯣꯏꯀꯣ ꯅꯪꯅꯦ ꯋꯥꯈꯜ ꯇꯥꯎ ꯍꯥꯏꯔꯤꯁꯤꯅꯤ ꯍꯥꯏꯕ ꯉꯥꯡꯕ ꯏꯟꯗꯅ ꯅꯨꯄꯤ ꯐꯪꯉꯦ ꯉꯟꯇꯥꯅ ꯊꯤꯖꯤꯜꯂꯦ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ ꯅꯨꯄꯤ ꯐꯪꯉꯦ ꯅꯥꯇꯩ ꯆꯥꯗꯦ ꯃꯁꯤꯗ ꯑꯃꯨꯛ ꯖ꯭ꯋꯥꯔꯒ ꯁꯥꯟꯅ ꯈꯜꯂꯛꯂꯕꯗꯤ ꯀꯩꯗꯅꯣꯕ ꯅꯪꯅ ꯂꯧꯈꯠꯄ ꯌꯥꯗꯧꯔꯤꯁꯦ ꯍꯥ ꯂꯧꯈꯠꯄ ꯌꯥꯕ ꯌꯥꯗꯕ ꯑꯝꯇ ꯈꯪꯗꯦꯕ ꯏꯃꯥꯒꯤ ꯏꯁꯧꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯍꯥꯏꯅ ꯃꯥꯟꯖꯗꯨ ꯃꯃꯥꯅ ꯉꯥꯡꯕꯒ ꯑꯃꯗ ꯇꯥꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯤ ꯆꯠꯈ꯭ꯔꯤꯕ ꯃꯆꯥꯅꯨꯄꯥ ꯇꯥꯅꯕꯅꯤ ꯍꯥꯏꯅ ꯀꯟꯅ ꯆꯦꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯥꯕꯤꯗꯧꯕ ꯃꯆꯥꯅꯨꯄꯥꯗꯨꯅꯗꯤ ꯑꯗꯨꯃꯛ ꯇꯥꯕꯤꯗꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯥꯎꯅꯁꯨ ꯌꯨꯝꯗꯨꯗ ꯂꯩꯕ ꯊꯥꯃꯨꯛ ꯐꯥꯔꯛꯄꯗꯨꯗꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯅꯦꯝ ꯑꯗꯨꯁꯨ ꯏꯁꯧ ꯂꯥꯡꯕ ꯉꯥꯡꯕ ꯁꯛꯄ ꯍꯦꯟꯖꯤꯜꯂꯕꯅꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯐꯪꯉꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃꯠꯇ ꯁꯨꯕ ꯌꯥꯗꯕꯒꯤ ꯂꯩꯍꯥꯎꯗꯨ ꯃꯅꯦꯝꯒꯤ ꯃꯤꯆꯩꯕꯨ ꯇꯥꯒꯗ꯭ꯔꯥ ꯃꯋꯥ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗ꯭ꯔꯕꯅꯤꯅ ꯆꯥꯕ ꯊꯛꯄ ꯐꯪꯉꯤ ꯃꯅꯤꯡ ꯊꯨꯡꯗꯕꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯌꯥꯡꯒꯁꯨ ꯀꯪꯁꯤꯟꯕꯗ ꯂꯣꯏꯔꯕꯅꯤ ꯄꯥꯎꯁꯤꯡꯗꯨ ꯇꯥꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯍꯨꯜꯗꯨꯗ ꯋꯥ ꯍꯧꯗꯣꯛꯂꯨꯕꯁꯨ ꯉꯝꯗ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯄꯨꯔꯣꯏꯕꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯛꯃꯛꯁꯤꯟꯅ ꯍꯟꯖꯤꯜꯂꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯤꯡꯅꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯕꯨ ꯀꯩꯗꯧꯕꯤꯔꯒꯦ ꯀꯅꯥꯅꯒ ꯀꯔꯤꯕꯨ ꯍꯥꯏꯖꯤꯜꯂꯛꯂꯒꯦ ꯑꯗꯨꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯥꯛꯂꯤꯕꯁꯤꯕꯣ ꯃꯃꯥ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨꯕ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ ꯍꯧꯖꯤꯛꯇ ꯇꯣꯝꯁꯥꯅ ꯇꯝꯂꯝꯕꯅꯤ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯄꯥ ꯃꯌꯨꯝꯗ ꯌꯥꯝꯅ ꯋꯥꯔꯕ ꯃꯥꯜꯂꯤ ꯃꯅꯦꯝ ꯑꯗꯨꯅꯁꯨ ꯌꯥꯝꯅ ꯑꯣꯠꯄꯤꯔꯕ ꯃꯥꯜꯂꯤꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯗꯤ ꯅꯍꯥꯟꯅ ꯇꯥꯔꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯤꯍꯨꯜꯗꯨꯗ ꯍꯧꯗꯣꯛꯄ ꯉꯝꯗ ꯂꯩꯔꯝꯕꯅꯤ ꯅꯪꯁꯨ ꯅꯍꯥꯟꯅ ꯇꯝꯒꯦ ꯍꯥꯏꯗꯤ ꯀꯗꯥꯏꯗꯒꯤ ꯇꯝꯗꯧꯔꯤꯒꯦ ꯄꯟꯕ ꯐꯥꯎꯕ ꯌꯥꯗꯅ ꯍꯣꯏꯁꯦ ꯑꯗꯣ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯏꯟꯊꯣꯛꯏ ꯍꯥꯏꯗꯅ ꯏꯆꯥꯗꯨꯗ ꯑꯣꯠꯄꯤ ꯅꯩꯕꯤꯕꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯍꯦꯟꯃꯟꯗꯧꯔꯤꯒꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯑꯑꯣꯟꯄꯣꯠꯀꯤ ꯑꯔꯪ ꯑꯔꯥꯛꯀꯤ ꯂꯝꯖꯦꯜꯁꯤꯗ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯥꯎꯔꯤꯉꯩꯗꯅ ꯅꯆꯥꯅꯨꯄꯤꯗꯣ ꯏꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯗꯤ ꯃꯣꯏꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯗꯦ ꯍꯥꯏꯕ ꯍꯤꯔꯝ ꯑꯁꯤꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯇꯥꯕ ꯑꯩꯅ ꯈꯟꯊꯔꯨꯗꯕꯗꯒꯤ ꯂꯣꯏꯅ ꯊꯣꯛꯂꯤꯕꯅꯤꯅꯦ ꯏꯖꯠ ꯁꯟꯃꯥꯟ ꯌꯦꯡꯂꯤꯉꯩꯗ ꯏꯆꯥꯕꯨ ꯌꯥꯝꯅ ꯋꯥꯍꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ ꯃꯇꯝ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅꯕꯨ ꯌꯥꯔꯕꯗꯤ ꯀꯣꯛ ꯂꯧꯈꯠꯄꯤꯔꯒ ꯑꯋꯣꯡ ꯑꯋꯣꯟ ꯈꯔ ꯇꯝꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯂꯨꯅ ꯇꯧꯖꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯅꯤ ꯍꯥꯏꯅ ꯁꯥꯎꯔꯝꯕ ꯃꯄꯥꯗꯨꯁꯨ ꯃꯆꯥꯅꯨꯄꯤ ꯋꯥꯔꯤ ꯇꯥꯕꯗ ꯂꯧꯈꯠꯄ ꯐꯥꯎꯕ ꯌꯥꯔꯝꯃꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯊꯕꯛ ꯍꯩꯇꯕꯒꯤꯅꯤ ꯃꯄꯨꯔꯣꯏꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯌꯥꯗꯕ ꯑꯇꯩ ꯑꯇꯩ ꯃꯔꯝ ꯆꯥꯕ ꯆꯥꯗꯕ ꯈꯪꯗ ꯃꯅꯦꯝꯅ ꯃꯃꯧ ꯑꯗꯨꯗ ꯑꯁꯨꯝ ꯇꯥꯏꯅꯕꯗꯨꯗ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯈꯥꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯩꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯑꯗꯨꯒ ꯈꯣꯟꯊꯤꯁꯨ ꯑꯗꯨꯝ ꯆꯥꯕ ꯃꯁꯤꯗ ꯅꯆꯥꯅꯨꯄꯥ ꯃꯔꯤꯜ ꯇꯟꯕꯁꯤꯅ ꯁꯨꯅꯤꯡꯗꯕꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯕ ꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯍꯥꯏꯔꯨꯔꯒ ꯅꯋꯥꯗꯤ ꯌꯥꯅꯕ ꯍꯥꯏꯅ ꯋꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯏꯃꯥ ꯍꯣꯏꯗꯤ ꯃꯃꯥ ꯃꯄꯥ ꯅꯠꯇꯕ꯭ꯔꯣ ꯅꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯕ ꯁꯛꯄꯗ ꯃꯆꯤꯟꯒꯁꯤ ꯈꯨꯝꯕ ꯁꯥꯏꯅꯦ ꯊꯕꯛ ꯈꯤꯇꯪ ꯁꯨꯕꯒꯤꯅꯤꯅꯦ ꯅꯪꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯔꯤꯗꯣ ꯆꯥꯔꯤꯕꯗꯣ ꯑꯗꯨ ꯐꯥꯎꯕ ꯌꯧꯕ ꯅꯠꯇꯦ ꯏꯆꯥ ꯅꯨꯄꯥꯗꯣ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯔꯥ ꯁꯅꯥꯅꯤ ꯁꯅꯥ ꯅꯪꯒꯨꯝꯕꯅ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦ ꯅꯄꯥꯝꯗꯒꯤ ꯐꯪꯉꯦ ꯄꯣꯠꯅꯥꯗ ꯐꯥꯎꯕ ꯇꯝꯂꯛꯇꯕꯤ ꯅꯪꯒꯨꯝꯕꯤꯅꯁꯨ ꯏꯆꯥꯒ ꯆꯥꯡꯗꯝꯅꯔꯗꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯒꯨꯝꯕꯅꯁꯨ ꯅꯕꯨꯡꯉꯣꯗꯨꯒ ꯆꯥꯡꯗꯝꯅꯒꯦ ꯀꯥꯏꯅ ꯈꯟꯖꯕ ꯁꯥꯔꯤ ꯏꯃꯥ ꯏꯄꯥꯝꯗꯒꯤ ꯄꯣꯠꯅꯥꯝꯇ ꯇꯝꯂꯛꯀꯦ ꯍꯥꯏꯗꯅ ꯅꯃꯧꯕꯨ ꯍꯩ ꯇꯥꯅꯤꯡꯗꯦ ꯅꯆꯤꯟ ꯈꯨꯝꯒꯅꯨ ꯆꯠꯂꯣ ꯅꯁꯛꯇ ꯌꯦꯡꯅꯤꯡꯗꯦ ꯌꯨꯝꯁꯤ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯆꯠꯈ꯭ꯔꯣ ꯅꯁꯛꯇꯨꯗ ꯑꯣꯠꯂꯅꯨ ꯍꯥꯏꯅ ꯍꯥꯏꯐꯦꯠ ꯏꯟꯕꯗ ꯂꯩꯍꯥꯎꯗꯤ ꯂꯩꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯇꯨꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥꯗꯨ ꯍꯦꯛ ꯆꯥꯅ ꯃꯃꯥ ꯃꯄꯥꯁꯨ ꯂꯧꯈꯠꯀꯦ ꯍꯥꯏꯕ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯅꯣꯏ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯁꯥꯈꯤꯅ ꯏꯕꯦꯝ ꯍꯣꯏ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯅꯆꯥꯅꯨꯄꯤꯁꯦ ꯃꯧ ꯑꯣꯏꯕꯗ ꯆꯠꯅꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯄꯨꯕꯤꯈ꯭ꯔꯣ ꯑꯗꯨꯒ ꯆꯠꯅꯔꯣꯟꯆꯠ ꯇꯝꯂꯒ ꯑꯃꯨꯛ ꯊꯥꯕꯤꯔꯛ ꯏꯅꯝꯃꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯥꯝꯗ ꯐꯥꯎꯕ ꯂꯧꯈꯠꯇ꯭ꯔꯦ ꯀꯔꯝꯅ ꯃꯄꯥꯝ ꯆꯪꯗꯧꯔꯤꯒꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯅꯝꯃ ꯍꯣꯏꯒꯤ ꯅꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯑꯣꯛꯇꯁꯤꯡꯗ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯑꯗꯨꯗꯤ ꯅꯠꯇ ꯍꯦꯛꯇ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯧꯔꯝꯂꯤꯕꯁꯤꯗꯤ ꯏꯆꯥꯁꯤꯕꯨ ꯀꯅꯥ ꯂꯩꯇꯦ ꯈꯟꯅ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯏꯕꯦꯝꯃ ꯃꯃꯥ ꯃꯄꯥꯅꯤ ꯍꯥꯏꯗꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯂꯥꯛꯂꯒ ꯅꯣꯏꯅ ꯉꯥꯡ ꯁꯥꯔꯤꯕꯗꯨꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯥꯏꯗ ꯂꯩꯕꯤꯔꯨꯒꯦ ꯅꯆꯥ ꯅꯤꯉꯣꯟꯒꯤ ꯑꯋꯣꯡ ꯑꯋꯣꯟ ꯇꯝꯂꯝꯗꯥꯏꯗꯅ ꯁꯥꯎꯖꯤꯟꯅꯗꯅ ꯏꯟꯊꯣꯔꯛꯂꯦ ꯑꯗꯨ
ꯐꯥꯎꯕ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯍꯥꯏꯗꯗꯨꯝ ꯌꯥꯔꯦ ꯅꯆꯥꯅꯨꯄꯤꯅꯦ ꯇꯧꯔꯤꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯍꯩꯕꯁꯨ ꯅꯠꯇ ꯃꯧ ꯑꯣꯏꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯅꯣꯛꯇꯨꯝ ꯅꯣꯛꯅꯤꯡꯉꯤꯗ ꯏꯆꯥꯅꯨꯄꯤꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯍꯩꯇꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯅꯆꯥꯅꯨꯄꯥꯗꯨꯅ ꯂꯧꯕꯤꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯇꯣꯛꯂꯣ ꯌꯥꯔꯦ ꯀꯔꯤꯒꯤ ꯇꯣꯛꯄꯅꯣ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯅꯪꯒꯤ ꯄꯥꯎ ꯂꯧꯔꯤꯕꯅꯤ ꯅꯄꯥꯅ ꯌꯥꯕꯒ ꯅꯈꯣꯏꯕꯨ ꯂꯧꯈꯠꯇꯨꯅ ꯑꯑꯣꯡ ꯑꯑꯣꯟ ꯇꯝꯒꯦ ꯈꯟꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯁꯤꯗꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯗꯧꯔꯤꯒꯦ ꯏꯅꯃꯁꯨ ꯅꯆꯥ ꯅꯤꯡꯉꯣꯜ ꯌꯥꯎꯔꯤꯕꯅꯤ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯧꯔꯕꯗꯤ ꯏꯅꯃꯁꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ ꯍꯦꯔꯥ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯒꯗꯤ ꯆꯥꯡꯗꯝꯅꯕ ꯌꯥꯕ ꯅꯠꯇꯦꯗ ꯀꯔꯤꯒꯤ ꯌꯥꯗꯅꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯏꯆꯥꯁꯦ ꯃꯅꯤꯗꯒꯤꯁꯨ ꯍꯦꯟꯅ ꯃꯃꯜ ꯂꯩꯔꯤꯕꯅꯤ ꯍꯣꯅꯦ ꯅꯆꯥꯅꯨꯄꯤ ꯃꯅꯤꯁꯦ ꯍꯧꯖꯤꯛꯇꯤ ꯏꯕꯦꯝꯃ ꯅꯨꯡꯇꯨꯝ ꯑꯣꯜꯂꯦ ꯁꯅꯥꯖꯥꯎꯕꯅ ꯍꯦꯔꯥ ꯁꯤ ꯌꯧꯔꯗꯤ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯈꯨꯠ ꯊꯥꯅꯔꯛꯄ ꯁꯣꯏꯔꯔꯣꯏꯗ ꯃꯈꯣꯏ ꯃꯄꯥ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯀꯩꯗꯧꯔꯒꯦ ꯃꯃꯥ ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤꯁꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯄꯟꯊꯅ ꯊꯝꯂꯝꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯂꯥꯛꯂꯤꯉꯩꯁꯤꯗ ꯄꯨꯈ꯭ꯔꯁꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯄꯨꯈ꯭ꯔꯣ ꯑꯩꯈꯣꯏꯅꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯖꯗ꯭ꯔꯦ ꯃꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯏꯃꯥ ꯕꯥꯕꯥ ꯕꯦꯝꯃ ꯂꯥꯛꯑꯣ ꯏꯃꯥ ꯍꯣꯏꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯅꯝꯗꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯤꯡꯂꯒ ꯄꯨꯈꯤꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗꯅ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥ ꯂꯥꯛꯇꯨꯅ ꯅꯝꯗꯅ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯃꯥꯅ ꯈꯥꯝꯕꯁꯨ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯁꯤꯜꯂꯝꯃꯤ ꯃꯃꯥꯅ ꯍꯥꯏꯔꯕꯅꯤ ꯁꯥꯗꯅ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯊꯥꯖꯔꯝꯃꯤ ꯑꯗꯨꯅ ꯅꯣꯡꯃꯇ ꯃꯃꯥ ꯃꯆꯥꯃꯛ ꯅꯨꯄꯤꯗꯨ ꯀꯧꯕꯒꯤ ꯋꯥ ꯂꯩꯔꯝꯗꯦ ꯁꯣꯝꯗꯅ ꯂꯩꯍꯥꯎꯁꯨ ꯅꯧꯔꯤꯉꯩꯗꯗꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯏꯔꯁꯨ ꯂꯧꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯃꯟꯗ꯭ꯔꯕꯗꯨꯗ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯏꯃꯥ ꯅꯌꯥ ꯅꯨꯄꯥꯁꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯅꯤꯡꯗ꯭ꯔꯤ ꯑꯩꯕꯨ ꯌꯨꯝꯗꯨꯗ ꯏꯇꯣꯝꯇꯃꯨꯛ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯍꯩ ꯃꯗꯨ ꯌꯥꯗꯦ ꯍꯟꯗꯛꯇꯤ ꯅꯄꯥꯁꯤ ꯃꯅꯥ ꯄꯥꯏꯕ ꯌꯥꯗꯕ ꯃꯈꯩ ꯁꯥꯎꯔꯕꯅꯤ ꯃꯐꯝꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯍꯟꯅ ꯈꯣꯡ ꯍꯦꯛ ꯊꯥꯡꯈꯤꯕꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯃꯇꯥꯡ ꯆꯥꯕꯗ ꯏꯃꯥ ꯍꯣꯏꯅ ꯅꯪꯒꯤ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯁꯣꯏꯗꯅ ꯊꯤꯕꯤꯅꯤ ꯏꯃꯥ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇ꯭ꯔꯕ ꯅꯆꯥ ꯏꯅꯃ ꯍꯦꯔꯥ ꯀꯔꯤꯒꯤꯗꯨ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ ꯏꯆꯥꯁꯤꯗꯤ ꯅꯪꯕꯨ ꯍꯦꯟꯕ ꯃꯆꯥ ꯂꯩꯕ ꯃꯧ ꯐꯥꯎꯕꯅꯦ ꯈꯥꯏꯅꯔꯒ ꯂꯩꯁꯥꯕꯤ ꯁꯥꯗꯅ ꯂꯩꯔꯤꯕꯁꯤꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯆꯥ ꯌꯥꯎꯕꯁꯨ ꯅꯠꯇꯦ ꯀꯅꯥꯒꯤ ꯑꯁꯥꯗ ꯅꯪꯕꯨ ꯃꯥꯡꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯨ ꯂꯩꯍꯥꯎ ꯃꯃꯥꯅ ꯐꯅ ꯍꯥꯏꯔ ꯉꯥꯡꯂꯕꯁꯨ ꯑꯗꯨꯃꯛ ꯇꯨꯐꯛ ꯇꯨꯐꯩ ꯆꯟꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅ ꯑꯗꯨꯝꯅ ꯂꯩꯕ ꯎꯔꯒ ꯃꯃꯥ ꯃꯄꯥꯅ ꯃꯔꯦꯡ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯂꯣꯏꯅꯍꯟꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯁꯥꯗꯨꯅ ꯂꯩꯍꯜꯂꯝꯃꯤ ꯑꯗꯨꯝꯅ ꯐꯅ ꯇꯧꯔꯕꯁꯨ ꯃꯥꯗꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯗ ꯀꯥꯎꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯗꯤ ꯃꯃꯥ ꯑꯄꯣꯛꯄꯤꯅ ꯏꯟꯁꯤꯟꯕ ꯍꯦꯟꯃꯟꯕꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯂꯧꯈꯤꯔꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗꯒꯤ ꯂꯩꯍꯥꯎꯁꯨ ꯃꯄꯨꯛꯅꯤꯡ ꯑꯣꯟꯗꯨꯅ ꯃꯄꯥꯒꯤ ꯃꯇꯥꯎ ꯑꯃꯒꯤ ꯃꯆꯥ ꯃꯥꯒꯤ ꯋꯥꯔꯤ ꯃꯨꯟꯅ ꯈꯪꯕ ꯃꯇꯨ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯃꯗ ꯅꯧꯅ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤ ꯍꯧꯒꯦ ꯈꯟꯈꯤꯔꯝꯃꯤ ꯑꯗꯨꯝꯅ ꯅꯧꯅ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕ ꯇꯨꯡꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯅꯨꯄꯥꯗꯨꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯐꯠꯇꯦ ꯃꯅꯦꯝ ꯑꯣꯠꯂꯤ ꯍꯥꯏꯗꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯈꯩꯅ ꯇꯝꯂꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯋꯥꯗꯨ ꯇꯥꯕ ꯄꯥꯝꯂꯨꯗꯕꯅ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯝꯗꯦ ꯑꯅꯧꯕ ꯅꯨꯄꯥꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ